अहानबदा मरुइब पाउसिंग पिजरी खुराई होंगैदा सेंसस एंड डिलिमिटेशन की मतंगदा खनखरे खुरमजरी Am-Istv की पाउ मिरेंग ताबिरब सिंबु कृष्ण कुमारी ना तराम नोकचरी हौजिक पाउ संदोंना पिजरी Campaign for Just and Fair Delimitation JFD na paring naina chatharakpa campaign gi sarukama oina Eastern Educational Club Khurai Ohongai gi sanglenda Khurai Ohongai Thangjam Lekai Nupi Kanglup amadi Khurai Ohongai Maira Paibi ga khusamnaduna miyam gi oiba census and delimitation gi matang da khanakre mifam asida convener JFD Jitrenda Ningomba President Khurai Ohongai Thangjam Lekai Nupi Kanglup Adhikari Mayum Ridhimala Ex-Councillor Ward number 23 Laishram Memchasu Sarukyaki. Khana Nainaba Mifamasida Secretary Finance JFD Sunil Karam, Secretary IPR JFD Kangjam Maharabina, Wangangloi Oina Sarukyaki. JFD ki Convener Jitendra Ningombana, Ministry of Home Affairs ki Miling Makhada, Tangkak Anithokna, 1st April degi September 2026 Fauba, Yumkok Tinaba Amadi, 1st March 2027 da mikok thigani haiduna thaurang toriba se hauzik oriba law and order fatriba wargi situation district amaga changnaba yadri national highway sing chatpa yadri IDP sing masagi yumda changba yadriba tanja amadi matam kayadagi lamdam sida law kaina changlakhiba mitop sing hana khandoktuna yumkok mikok thiba haibasi just and fair oiroi kanglon chumna Thibangamloi. JFD da census tingde hana NRC tauraba matungda census pangthoksi haibadi. Haujikti lengak layerbanina lengak na bityeng chamga mathau tare. Mikok thiba haibasi mafam duda leramba mishing haibadi. Mitop oigera yelhomi oigera loina mikok thibada yaukini masina mitop ki masingna yelhomi masina Manipuri ni haiba khangbang ngamloi maramaduna chahi tara khudingi lakpa mikok thiba haibasi taraina lofam thokte masina chahi tara planning loina tawkhidurabani haiki mifamadu da wangangloi singna phongdok nakhibada kanglon chumda mikok thina ba lamdam asida leiriba miyam political party opposition ruling gi khetna ba thamdana khona minasi apunba Manipur ama sagatna ba khona bada furup kanglup thidana khona minasi punna hingmina ba punna chawkhatmina ba furup ki khetna ba thamdana tungi lambi ama yatmina ba changi phongdok nakhi Lakadoriba class 10 amadi class 12 exam asiga mari lenana thobal apun baluf talna koleba mafam singda exam niyam chumna pangthok nabagi matangda khana nena ba mifam amangarang numidang pangthokre warep kaya lokre masagi anaba mana maram oiduna laikhidrabi talgi women wing ge thomi ima okram sarodini gi mafam dasu aroiba ikai khumnaba amadi awaba phongdokre Thobal achubada leba talgi sanglenda pangthokiba mifam aduka mari lenana talgi publicity and information secretary S Amarjitna lakaduriba exam ani asigi yenglaga talna koliba lekai da loudspeaker panduna kumai harau toba amadi hausina chingba tobada athingba thamba mahiroi singna nataba pambai sizinaba hotnarakpada athingba thamba afaba discipline yauba quality leba tungi yumbi oigedaba mahiroi sing puthokna ba honabada amadi exam manung asida angang sing asigi khanbiraga makhal amatagi ban amadi general strike na chingba sing amata tawidna ba lebak miyamda appeal toba haina warep mari losare hairiba wafam sing asi lekai da leiriba club Mairapaibi amadi oja sing pumna magna lakadoriba exam asi loidriba fawbadi punna inbiu haiki Mairoi-singna exam asida karigumba aramba pambai sisinage haiduna khalakpa oiragasu mairoi-singsu khandibiganu aduga haribasing asi ojasingna thingnabiragasu parents guardian amadi ojasingnasu haribasing asi koi mairoi-singga thingbinaba ningsingjari haibadi koi lebak asida quality leiba moral yauba discipline leiba tunghibi oigadaba adugumba mamai lekodoriba exam asida koi niyom chumna exam asi koi smoothly pangthoksi haina khobal apunbulup talgi maikaidagi appeal tawjari United Club of High School na Sija I Care Arushi Foundation amadi Sabi Manipur Life Saver ga khusamnaraga nongmagi oina lemna layingbagi thoram amangasi Moirang khomda leba Shama Saki High School da pangthokre lemna layingbagi thoram aduka mari lenana United Club of High School gi President Chandam Surjit Singh High School kendra gi manungda leiriba apunba club singi body amoiriba United Club of High School na sinjariba lemna layingbagi camp asi maru oina hospital da chatpada khudong chadaba mayok nariba Ahal Laman Singh amadi Shama Saki High School ge mahiroi yauna ENT I ani asida layingbagi khudong chaba pizabani haiki
ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯁꯤ ꯂꯥꯞꯄꯅꯤꯅ ꯀꯤꯂꯣꯃꯤꯇꯔ 5-6 ꯆꯠꯄꯅꯤꯅ ꯌꯧꯁꯤꯟꯕ ꯉꯝꯗ꯭ꯔꯕ ꯗꯔꯀꯥꯔ ꯌꯥꯝ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯀꯥꯡꯕꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯀꯔꯤ ꯃꯈꯣꯏꯁꯤꯡꯗꯨꯒꯤ ꯃꯦꯗꯤꯀꯦꯜꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯐ꯭ꯔꯤ ꯃꯦꯗꯤꯀꯦꯜ ꯀꯦꯝꯞ ꯑꯥꯏ ꯀꯦꯌꯔ ꯑꯦꯟ ꯗ ENTꯁꯤ ꯁꯤꯟꯖꯕꯅꯤ ꯃꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏꯁꯤ ꯁꯤꯖꯔꯒꯤ ꯑꯥꯏ ꯀꯦꯌꯔ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁꯦꯕꯤ ꯃꯅꯤꯄꯨꯔ ꯂꯥꯏꯐ ꯁꯦꯚꯔ ꯑꯣꯐ ꯃꯅꯤꯄꯨꯔꯁꯨ ꯍꯥꯏ ꯃꯣꯏꯗꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯖꯣꯏꯟ ꯑꯣꯏꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯖꯕꯅꯤ ꯍꯧꯖꯤꯛ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ Dada! Ibema kigano. Azab thammo. Sigi yumse next TMT na checksin na laksilaga thamgrabani ne. Dada nang se juhar habaga amta kidrabo. Asumna mayamna na machalbu ngapshan dugum masigi yumasibu asoyangan kokadabagi next TMT na ngapseli. Next TMT juhar habati ngakok na basembani. German technology sina bana concrete ka tokna tinaba matamda kapang amuk hena hengal adli. Next TMT strength is in the quick. Honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langtha kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule. Admissions open. Limited seats. Enroll your little one today. A happy and safe preschool environment focused on holistic development. We nurture curiosity, independence, and confidence through play-based learning, interactive classrooms, experienced educators and caretakers, a well-maintained teacher-student ratio, and a spacious play area. Kidzi Southern Palace Compound, 6009046088. matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup ब्रेक मतुंग तराम नोकचरी मखाताबा पाउदा Like-minded group LMG Manipurna awana taraba imung kayada leptana mateng panglakpagi sarukama oina ngarang February gi tang 16 gi ayuki pung 8 rom tabada haingang awang lekai da leiba ibo chauba amadi Michael Anigi yumda candle dagi haurakpa maina tumna chakre haiba pau tabadagi ngasi LMG gi thongmi singna khudak ki tengbang oina lupa lising tara mateng pangduna imung asigi awabada sarukya kre ngasi gi tengbang khongchat adu group asigi secretary Ojit Sorok haibam na luchingki khongchat adu da treasurer Kunjeshwar Mangsatabam assistant secretary Shurendra Ningomba member Surjit Ngangomcha Bihari Waikhom Suni Nongthombam Joy Kumar Thokchom amadi Boinau Maibamna Chingbna Sarukyaki Hauzik Loshilakpada Maruba Pausing Amukana Pisari Kurai Ahongaida census and delimitation Gimatangda Kanakre Hauzik Yo Enadi Am-Istv na Sandokchaba Manipuri Pau Matang Selection Jere Mideng Tabira Bisingbu Amukana